Manipur Legislative Assembly ki Speaker Thokchom Satyabrata da Union Home Minister Amit Shah ki Machanupa Jay Shah Sajinnaraga Lupa Crore mari ki demand toubada chennaba meeoi ahom Delhi dagi Phaare hairi hiramasi matang da press na fangba paw man hai Jay Shah sabagi scam chatharam liba meeoi ahom aduna Manipur Legislative Assembly ki Speaker Thokchom Satyabrata da Ministerial Post fangna ba Lupa Crore mari ki senfam phone gi kuthang da demand torambani hariba phone call adu mamang tha February gi ani suba chayol da tawkhibani hiramasi matang da aron athup toba amasung kanagumba meeoi ma sajinnabagi maral da Bharatiya Nyay Sanhita gi section 318(4) amasung 319(2) gi makhada case ama file toba laikhre faraba meeoi ahom adu Delhi dagi ngaseyuk Imphal da purakre hairi panba yabdi mamang thadasu masagi chahi 18 suraba meeoi amana Jay Shah saraga Uttarakhand gi BJP MLA Ades Johan Kauba amada lupa lakh manga gi senfam demand toramba laikhrabani